ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣꯕꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯗꯤꯑꯣꯕꯨꯛ ꯑꯁꯤꯅ MA ꯃꯅꯤꯄꯨꯔꯤꯒꯤ ꯁꯤꯂꯦꯕꯁꯇ ꯌꯥꯎꯕ Elangbam Dinamaniꯅ ꯏꯕ ꯋꯥꯔꯤꯃꯆꯥ ꯃꯥꯂꯦꯝꯒꯤ ꯑꯆꯨꯝꯕ ꯅꯨꯃꯤꯠ ꯄꯥꯂꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤꯃꯆꯥ ꯑꯁꯤ ꯂꯧꯈꯠꯆꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯋꯥꯔꯤꯃꯆꯥ ꯃꯥꯂꯦꯝꯒꯤ ꯑꯆꯨꯝꯕ ꯅꯨꯃꯤꯠ ꯄꯥꯂꯟ꯫ ꯂꯩꯕꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯋꯥꯌꯦꯟꯂꯣꯏꯁꯪꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯥꯡꯂꯦꯟꯗ ꯊꯋꯥꯟꯃꯤꯆꯥꯛ ꯃꯃꯩ ꯄꯥꯟꯕ ꯑꯃ ꯄꯥꯏꯔꯛꯄ ꯌꯥꯏ꯫ ꯅꯣꯡ ꯏꯃꯪ ꯃꯪꯈꯤꯗꯕ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯃꯗ ꯀꯥꯡꯗ꯭ꯔꯨꯝ ꯃꯆꯥ ꯑꯁꯤꯒꯤ ꯅꯣꯡꯗꯣꯟꯗ ꯗꯦꯁꯤꯕꯦꯜ 18,000ꯒꯤ ꯑꯈꯥꯛ ꯑꯔꯥꯎ ꯑꯃ ꯇꯥꯈꯤ꯫ ꯗꯤꯒ꯭ꯔꯤ 18,000 ꯁꯦꯜꯁꯤꯌꯁꯀꯤ ꯑꯃꯦꯡꯕ ꯃꯩꯁꯥ ꯊꯣꯛꯍꯟꯕ ꯃꯃꯤꯠ ꯑꯃꯒꯁꯨ ꯐꯥꯈꯤ꯫ ꯀꯥꯡꯗ꯭ꯔꯨꯝ ꯃꯆꯥ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯅꯤꯃꯛ ꯏꯇꯨꯝ ꯍꯦꯛ ꯇꯨꯝꯗꯅ ꯃꯪꯂꯥꯛꯅꯔꯛꯄ ꯃꯇꯥꯡ ꯑꯣꯏꯅ ꯇꯧꯏ꯫ ꯅꯨꯡꯉꯥꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯅꯥꯍꯦ ꯈꯣꯜꯂꯥꯎꯅ ꯄꯨꯝꯆꯤꯛ ꯆꯤꯛꯄ ꯍꯧꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯋꯥꯌꯦꯟꯁꯪ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯧꯀꯤꯒꯤ ꯃꯅꯤꯡꯗ ꯆꯛ ꯀꯌꯥꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯛꯂꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯃꯤꯠ ꯑꯅꯤ ꯆꯦꯆꯦꯠ ꯄꯨꯟꯕꯤ ꯈꯟꯗꯥꯔꯤꯒꯨꯝ ꯃꯈꯨꯠ ꯑꯣꯏꯗ ꯁꯦꯔ ꯐꯂꯥ ꯄꯥꯏꯕꯤ ꯌꯦꯠꯇꯅ ꯃꯈꯨꯝꯗꯒꯤ ꯁꯠꯇꯣꯛꯂꯕ ꯊꯥꯡꯁꯥꯡ ꯑꯃ ꯍꯥꯏꯒꯠꯇꯨꯅ ꯀꯜꯀꯤ ꯆꯤꯡꯒꯨꯝ ꯄꯥꯏꯕꯤ ꯅꯨꯡꯉꯧꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯃꯁꯥ ꯈꯔ ꯈꯔ ꯂꯦꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯨꯔꯇꯤꯒ ꯁꯪꯂꯦꯟꯒ ꯁꯪꯂꯤꯕ ꯂꯩꯕꯥꯛ ꯃꯆꯥ ꯑꯌꯥꯝꯕ ꯏꯄꯥꯛ 8ꯀꯤ ꯋꯥꯡꯃꯗ ꯊꯪꯅꯕ ꯀꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯖꯁꯇꯤꯁ ꯗꯦ ꯄꯥꯂꯟ ꯀꯟꯅ ꯇꯧꯔꯤ꯫ ꯍꯦꯚꯤ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯀꯟꯅ ꯂꯧꯅꯔꯤ VIPꯁꯤꯡꯒꯤꯅꯤ꯫ ꯃꯨꯔꯇꯤ ꯑꯗꯨ ꯆꯥꯟꯅꯅ ꯂꯦꯡꯂꯛꯂꯤ꯫ ꯆꯛ ꯀꯌꯥꯗꯒꯤ ꯂꯦꯞꯂꯛꯂꯕꯅꯤ꯫ ꯇꯞꯅ ꯂꯨꯛꯊꯔꯛꯂꯒ ꯊꯥꯡꯒ ꯐꯂꯥꯒ ꯃꯈꯣꯡ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯃꯃꯤꯠ ꯄꯨꯜꯂꯤꯕ ꯑꯉꯧꯕ ꯐꯤ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯇꯨꯡꯂꯣꯝꯗ ꯂꯥꯝꯗꯨꯅ ꯇꯞꯅ ꯀꯤꯁꯤ ꯊꯣꯛꯏ꯫ ꯊꯣꯛꯀꯤ ꯀꯤꯈꯤꯕꯅꯤ ꯑꯗꯨꯉꯩ ꯀꯨꯏꯃꯜꯂꯗꯨꯅ ꯀꯤꯁꯤ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯐꯅ ꯀꯨꯏꯅ ꯍꯣꯠꯅꯩ꯫ ꯆꯛ ꯀꯌꯥ ꯀꯛꯂꯛꯇ꯭ꯔꯕ ꯈꯨꯖꯤꯟꯅ ꯍꯟꯗꯨꯅ ꯁꯤꯛꯇꯅ ꯃꯥꯗꯨꯅ ꯎꯆꯤꯟ ꯍꯆꯤꯟꯅ ꯊꯣꯛꯄ ꯌꯥꯕꯅꯤ꯫ ꯃꯃꯤꯠ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯍꯤꯡꯅꯤ ꯅꯨꯡꯊꯤꯜꯅꯤ ꯂꯦꯞꯄ ꯉꯝꯗꯦ꯫ ꯅꯨꯃꯤꯠ 9 ꯊꯣꯛꯄꯒꯨꯝ ꯉꯥꯜꯂꯝꯃꯤ ꯃꯅꯨꯡꯗꯗꯤ ꯑꯗꯨꯒ ꯃꯄꯥꯟꯗꯗꯤ ꯂꯣꯏꯁꯪꯗꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯈꯤꯕꯗꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡꯃꯝ ꯃꯝꯕꯗꯨ ꯍꯧꯔꯒ ꯁꯟꯗꯣꯛꯈ꯭ꯔꯤ꯫ ꯃꯨꯔꯇꯤꯅ ꯄꯪꯂꯥꯞ ꯂꯥꯞꯅ ꯌꯦꯡꯊꯣꯛꯂꯨꯗ꯭ꯔꯦ꯫ ꯃꯤꯠꯈꯨꯝꯒ ꯐꯂꯥꯒ ꯊꯥꯡꯒ ꯎꯒꯤ ꯅꯨꯡꯗ ꯊꯅꯝꯃꯤꯕ ꯃꯦꯁ ꯑꯗꯨꯗ ꯊꯅꯝꯃꯒ ꯃꯨꯔꯇꯤ ꯗꯦꯕꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯏ꯫ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯄ ꯇꯥꯕꯗ ꯆꯧꯀꯤꯗꯥꯔ ꯑꯍꯜ ꯑꯗꯨꯅ ꯌꯨꯝꯕꯤ ꯃꯔꯨꯝꯗ ꯑꯃꯨꯛꯀꯁꯨ ꯍꯩꯒꯦ ꯇꯧꯔꯝꯕ ꯂꯤꯛꯂꯤ ꯑꯆꯦꯞꯄꯤꯗꯨ ꯁꯠ ꯆꯤꯟꯁꯤꯟꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯉꯛꯅ ꯃꯃꯤꯠ ꯑꯃꯨꯛ ꯑꯅꯤꯔꯛ ꯅꯣꯏꯔꯒ ꯃꯉꯩ ꯅꯤꯛꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯨꯡꯗꯒꯤ ꯃꯨꯔꯇꯤꯅ ꯃꯈꯨꯠ ꯍꯠꯇꯨꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯂꯤꯛꯂꯤ ꯌꯦꯞꯁꯤꯜꯂꯒ ꯆꯪꯁꯤꯜꯂꯨꯏ꯫ ꯈꯣꯟꯖꯦꯜ ꯇꯥꯅꯕ ꯃꯤꯡꯁꯦꯜ ꯅꯠꯇꯦ꯫ ꯃꯅꯨꯡꯗꯒꯤ ꯃꯨꯔꯇꯤꯅ ꯏꯪꯒꯤꯠꯇ ꯁꯣ ꯍꯥꯡꯗꯣꯛꯎ ꯃꯥ ꯊꯣꯔꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯆꯧꯀꯤꯗꯥꯔꯅ ꯌꯥꯗꯦ ꯃꯉꯛ ꯍꯥꯏꯔꯒ ꯍꯟꯈꯤꯒꯦ ꯇꯧꯏ꯫ ꯃꯨꯔꯇꯤꯅ ꯃꯅꯨꯡꯗꯒꯤ ꯃꯅꯥ ꯅꯥꯝꯃꯗꯒꯤ ꯍꯥꯏꯕꯥꯔ ꯂꯧꯊꯣꯛꯂꯒ ꯄꯤꯒꯦ ꯏꯪꯒꯤꯠ ꯇꯧꯏ꯫ ꯅꯥꯝꯃꯈꯛꯅ ꯀꯩꯗꯧꯅꯗꯧꯔꯤꯕ? ꯊꯒꯣꯛꯄ ꯃꯔꯛꯇ ꯁꯣꯟꯈꯤꯕꯗꯨ ꯃꯨꯔꯇꯤꯅ ꯇꯥꯏ꯫ ꯑꯅꯤꯃꯛ ꯂꯧꯊꯣꯛꯂꯒ ꯎꯠꯂꯤ꯫ ꯆꯧꯀꯤꯗꯥꯔ ꯆꯪꯁꯤꯜꯂꯤ꯫ ꯁꯣ ꯑꯆꯧꯕꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯆꯤꯔꯛꯅꯤ ꯁꯠꯂꯝꯗꯥꯏꯗ ꯍꯪꯂꯨꯏ꯫ ꯑꯔꯥꯞꯄ ꯅꯠꯇꯦꯀꯣ? ꯃꯨꯔꯇꯤ ꯁꯛꯐꯝ ꯍꯟꯖꯤꯜꯂꯒ ꯃꯉꯩ ꯅꯤꯛꯏ꯫ ꯅꯔꯣꯟ ꯊꯣꯛꯇ꯭ꯔ ꯅꯪꯕꯣ? ꯃꯨꯔꯇꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯉꯩ ꯅꯤꯛꯏ꯫ ꯅꯅꯥꯗꯤ ꯄꯪꯗꯦꯀꯣ? ꯃꯨꯔꯇꯤ ꯃꯆꯤꯟ ꯄꯩꯇꯛ ꯃꯉꯩ ꯅꯤꯛꯏ꯫ ꯅꯃꯤꯠꯇꯤ ꯎ ꯃꯥꯜꯂꯦꯅꯦ? ꯃꯨꯔꯇꯤ ꯃꯃꯤꯠ ꯀꯨꯞꯂꯒ ꯃꯉꯩ ꯅꯤꯛꯏ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯨꯔꯇꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯡꯒꯣꯟꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯃꯨꯛꯇꯪꯒ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯛꯏ꯫ ꯃꯥꯏꯀꯩ 3 ꯀꯣꯏꯅ ꯍꯥꯏꯔꯞ ꯌꯦꯡꯂꯨꯕꯒ ꯅꯣꯡꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯨꯏ꯫ ꯅꯤꯡꯊꯧ ꯇꯨꯔꯦꯜ ꯎꯔꯛꯏ꯫ ꯈꯖꯤꯛ ꯅꯣꯛꯂꯝꯃꯤ꯫ ꯁꯤꯔꯤꯒꯤ ꯑꯍꯥꯟꯕ ꯊꯥꯛ ꯀꯨꯝꯊꯔꯝꯗꯥꯏꯗ ꯉꯁꯥꯏꯗꯒꯤ ꯉꯛꯅ ꯌꯦꯡꯂꯤꯕ ꯆꯧꯀꯤꯗꯥꯔꯅ ꯂꯤꯛꯂꯤ ꯂꯩꯊꯣꯛꯅ ꯍꯪꯂꯛꯏ꯫ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ? ꯏꯕꯦꯝꯃꯅ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯈꯖꯤꯛ ꯃꯣꯃꯣꯟ ꯇꯧꯏ ꯑꯗꯨꯒ ꯃꯅꯨꯡꯂꯣꯝꯗ ꯃꯥꯅ ꯂꯦꯞꯂꯝꯕ ꯃꯐꯝ ꯑꯗꯣꯝꯗ ꯈꯨꯗꯣꯝꯕꯤ ꯍꯥꯏꯔꯞ ꯊꯤꯜꯂꯛꯏ꯫ ꯆꯧꯀꯤꯗꯥꯔꯅ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯑꯔꯦꯞꯄꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯧꯀꯤꯗꯥꯔ ꯑꯍꯜ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯦꯟꯁꯤꯜꯂꯨꯏ꯫ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯦꯁ ꯃꯊꯛꯇ ꯃꯤꯠꯄꯨꯟ ꯐꯤ ꯑꯗꯨꯗꯤ ꯂꯩꯕ ꯎꯏ꯫ ꯂꯩꯗꯨꯅ ꯑꯃꯨꯛ ꯌꯦꯡꯊꯣꯛꯈꯤ꯫ ꯑꯉꯧꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯥꯏꯗ ꯊꯣꯛꯈꯤꯕ ꯎꯏ꯫ ꯈꯨꯕꯤ ꯂꯣꯡꯅ ꯆꯤꯛꯇꯨꯅ ꯈꯟꯕ ꯅꯪꯂꯝꯗ꯭ꯔꯦ꯫ ꯆꯧꯀꯤꯗꯥꯔ ꯑꯍꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯆꯧꯕ ꯍꯣꯜ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕꯅꯤ꯫ ꯃꯐꯤ ꯃꯔꯣꯜ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯇꯨꯄꯤ ꯑꯐꯟꯕꯤ ꯎꯞꯄ ꯃꯈꯣꯏ ꯃꯔꯤꯅ ꯊꯤꯡꯂꯤ꯫ ꯇꯥꯟꯕꯃꯛꯇꯤ ꯇꯥꯟꯊꯣꯔꯛꯇꯦ꯫ ꯂꯥꯎꯅ ꯍꯥꯏꯍꯟꯗꯦ꯫ ꯇꯨꯄꯤ ꯑꯃꯅ ꯃꯅꯥꯀꯣꯡꯗ ꯍꯥꯏꯍꯜꯂꯤ꯫ ꯂꯣꯟꯅ ꯇꯍꯥ ꯇꯍꯥ꯫ ꯑꯉꯧꯕꯤꯗꯨ ꯆꯠꯍꯧꯔꯦ꯫
Ha, tupi mamit langkhatli. Hochintuna sabdan lepaga secretary da tamnai. Mangkre. Secretary na mantri tonda tai. Bukre. Mantri tonna mantri yai da hairai. Jongkre. Mantri yai na mantri handa tamnai. Thaikre. Mantri handa mamit mana khangsing singi. Chakluk kalaga utup kida paisinki. Ngai hak paminda duna pau tammi. Chattuna yengminarui. Thanga phalaga dang pangai rame. Mitpun phi aduna ise segai ramba dauna taure. Mes mapanda lairami. Yatheng tauthai. Leithakki, leikhagi, amadi leinunggi tengol ahumda pungjau thilli. Chaina thiluraba mahumdagi khoyam paithorai. Maigai mapal makta sandoktuna pau namba hawi. Aupa una longi arongba upi samnana khetuna thibani. Ngaplap tauba phauba thengnade. Pakhatkraba murti sangba adunadi tasengna uhawi. Murti adu asengba sa kaigi leifam oiriba umanglomda tapna tapna kaida. Matang asida Elangbam Dinamani ni iba warimacha Malem gi Achumba Numit Palan. Hairiba warimacha si loisinjari.